खुरुमजरी मियंग ताबीर पुनंग पुताराम नोक्सरी मरोइबा पाउदा hayeng pangthokadoriba the Great June Uprising and Unity Day gi thorom mapung phana pangthoknaba sem saba loikre pau sandong pizdari Manipur gi ngamkhai gi damak thawai kat khaba athauba athaubi tara nipan gi ningsing thoram hayeng ke krupata 14 the Great June Uprising and Unity Day haina pangthokna bi damak sem saba loikre the Great June Uprising and Unity Day Observation Committee gi chairman Y Mani Kuman amasung vice chairman oiriba UCM gi president E Johnson na hayeng pangthokadoriba thoram gi sem sariba sing yengsinkhre committee gi chairman chu oiriba amuko gi president Dr. Y Mani Kuman na thoram asi mapung phana pangthokna ba lamdam asi gi miyam na saruk yabiu arapon mafam सिंदगी मियोय सिंग लाकपदा खुदोंग साननबा माइकै कयादा गारी थौरांग तौदुना थमले थौरम यावबा लाकपसिंगदा मियामना अपनबा अमदि अथिंगबा पिबिगनु हाइना अपील तौरकली पादुगरबा थौरम मसिदा कई लेबा तोले मणिपुर की तुमान बा विभाग की हाइतारे कई पॉलिटिकल की लाइक लेबा रिफॉर्म सेक्रेटरी पैकेज लेबा लेकिन तिंगा सरुक याबनबा एना पकुन खाबा एना पाकबा Amaronda the Great June Uprising and Unity Day gi thoram pangthokuna lakli thoram sing asigi tungda kadi thabak taw onthokpa yabagi haibagi action plan ama sema mathau tari haina Manipur University gi Professor W Nabakumar na phongdorakli कोई मणिपुर दा सिविल सोसाइटीज मणिपुर की मियाम करम मोंग थेंगनगदगे मणिपुर दा मियाम की दमत लैरिबा सरकार सिदा करी हायरगा सरकार सिना करी थबक पाइखत याबगेगा हाइबा वाफम मयाम सिगी एक्शन प्रोग्राम हाइतारेने को एक्शन प्रोग्राम से कोई कदाई बा पांगथुइगे हाइबसि खननिंगाय ओय आइ मसी हाइजब मतमदा लैरिबा सिविल सोसाइटी ऑर्गेनाइजेशन सिंग करीगुम थबक अमत पांगथुइ हाइबगी वाखल लोंदा थमजबना चदि थबक पांगथुओंगनी पांगथुगसु थबक मयाम दु करी दौगरे कदाई बा कोई थबक ओइना माइ पाखरेगा हाइबसिगी मसिगी क्रिटि अखोई सेल्फ क्रिटिसिज्म अमा तौजरगा थबकसी थौरम सिंसी अखोई मियाम खंगना पांगथोकपगा लोइना थबक तु खुमांग चाउसन्ना सुम संगसलरगा अखोई टेरिटोरियल कई पोसी काहेनना थंबा यागदगे हाइबगी एक्शन प्रोग्राम हाइतारेन सिगुम एक्शन प्रोग्राम अमा कोई मखा ताना लिसांग सिना सथबगी मथौ ताई महांगना मखा तारादना मणिपुर की लमनी हाइना थंबिरमलबा माउगी मफम खरदा स्क्वायर किलोमीटर चामरोंगी मफम सिंग खुदोंग थिनिंगाई ओइरे मसिसु ngaktuna thamba haibasi manipur gi oina tangai phade masida waroisin puraknaba manipur sarkar amadi nagaland sarkar na wari sanaba mathau tai manipur da leiriba civil society organization singna su government ta taksinduna amadi bharat sarkar da taksinba mathau tai haiki जुको भेली की लमदा कोजोरी लमसिदा मियाम नागाले लमदगी संगसलकबा मीना मसी माउगी पोचिदा कोई यामना अथिंग पीरे नारांग नहान मकी पाउदा माउगी मी खरा फुरेगा हाइबी पोट ले सिगुमसे अखोइना तारा इसी ngasi नारांगी वा नत्रे चाही मंगा तारा सुरे अखोई गवर्नमेंट ऑफ मणिपुर न तौरिबा क्लेम से अचुंबनी हाइबा हिस्टोरिकल फैक्ट्स कंटेम्पररी फैक्ट्स मयाम सन मसी सब्सटेंशिएट तौरबने ना गवर्नमेंट ऑफ इंडिया दा हाइरगा नागालैंड की लारक क्लेम एंड द काउंटर क्लेम मयाम दो गवर्नमेंट ऑफ इंडिया ना सेटल तौरेरगा मजुगी तुंग कोइबा सोल्यूशन म पुरक्तरगदी स्टेट अनीगी मियांगी मरकता ई नाइ तानरकवा हाना सुनरकवा याबगी वाफम लै Jun tang mari da Tengnopol police station gi manung sanba Paraolong khul manakda lalhauba singna ambush tawbada taruk suba Dogra regiment ki mioi 19 hatkiba amadi 13 sokhan kiba thodok adugi matungda numit adudagi ngasi fawba kibadagi chenna kiba khul lahongi khunja sing ngasi mayum da hanjinaraktri yumda loiba yumsa sing siba yaungna phibam chadana lehauri ngarang All Manipur Working Journalist Union amjogi president Wangkhemsa Sem journalist sing ba kangbu amana thodok thokpam amadi khul sing da satuna khunja sing da kari khudong sa da balai haibadu yengsinnaba chatpada armina operation chathakiba aduda khunja singda otnaibagi khudam amata phangide moltu khulgi khunja singdi khul thadoktuna chenba laitrabasu armina chathok chasin tawbada athingba khara pibana chana thaknaba polam sing phangdabagi awaba mayokna hauri army gi maikaidagi phangba pawgi matung inadi army gi operation adu jungi tang mapanda loikre border di thingduna thamli khunja singda apanba athingba amata pide lanjen nakiba khunja singna masa masa gi khulda halaktuna leibiyu haiba
wafam lai hairi lanjen nakraba charlong paraulong amadi kotal khunthak khulgi chip ching lambi da thengnabada paraulong village chief James Dilbungna handaki thodok thokpa matam aduda khunja sing ayamba ADC Mikhalgi Chandel headquarter da lainaki thodok adu thokraba matungda khulda hanarakpa kibadagi mari mata singi yumda lainari civil administration gi thabak yamna thengna paikhalakpa asi pende haiki state na so karamta ekhoi da kenu harapusu leite kuncha sing de muina khangmudi sibai ga underground khaki wari tor leire mi cham praya ekhoi di kari chara ga kai dobra kadai da kari settle dobra haidi kamthi khandi de district ki la kusi aina nan post ama hang biro police ke na che mathagat le ekhoi ki ambush site chida atu de ekhoi si border site ni na khra ekhoi safe hoide haina changlaga SP phau yoru re adum mang du site te che de amata moisu adum ignore tor leibni Kulsing asi naga kukigi ethnic class aduda khunja kaya sikhiba amadi yum mai chakraba matungda amuk hana semgalapagi matam asida asigumba thodok amuk thoktuna khunja singda mipai ba pokhan ba sinungaite mari leinaba DC na singba unare paraulongda police station ama thambina basu khangan ba laikre sayolasigi manungda khunja sing mahoksagum leinana ba hotnari haiki Amzugi President Sam Zaina thodok thokraba matungda mafam asida paumi kangbu thuna jangsinna bo hotnabada army gi athingba leibadagi khara thengthana paumi kangbu asina mafam asida lakibani haiki embus matungdagi de khogi husik pauda khulisi khogi museum da hanjalak uti ada khun singse khun ko chatna yengba matamda akhogi moltu village gi akhogi kunjam udrai kunjam una matamda husik pauda moise free movement tawba yade Amira akhoi charok chasin taw se ko labuk te satana la uba akhoi satan ba chapa ate ini mo khoi hingna ba lambi thina ba chapa matam da hu faudi operation chathari aduna moi chathok ko yadi haiba gi athing ba lei hadina moi nungai tana lei adu yan ngai tabadi akhoi civil administration ni kangbo haibida akhoi DC aduga sigi akhoi ge kendra gi MLA singba amat taw hu fawu akhoi gi kanu gi akhoi gi embos matung dagi moina la ka kari sari thai haiba gi akhoi civil administration gi oba tham ka mat taw wide haidana hujik moina yang nuaite aduna akhoi sigi MLA adu DC de singba singi ming singsinengi khujasing asi mohusagum khunalaitana leinui damakta mafam si council administration gi ko civil administration gi DC singba council authority singi mi amadi taka mathau tare paudumjari ba indragaluna cameraman jivan STV news Jun tara nipan lakpada kauthokpa yadaba ningsingkham thokpa wafam kharadi ekhoi soidana mak khanthaba mathau tai haina Manipur State Council CPI na thadorokpa cherolamana khangalakli cherolasina makha taraduna inglisingani amagi Jun gi tang tara marida Thailand gi konung Bangkok ta Bharat Sarkar na ceasefire taunaduna santigi wari thanariba NACN IM ga sahi taunabada ceasefire asi akaknaba ngamkhai thamdaba without territorial limit haiba warol yaurakpadagi miyamna ihau lakpadagi Jun tara nipan gi thodok thokibani adubu itihas ki iselda arang bamaira paina chukhatuna chahi khudingi sinbi langbi bagidamak UCM amadi amukobu thagat pa phongdorakli khongpham setna leminaduna Manipur gi apunbagi sakdam ngakpada juntara nipan gi thaunabu ningsingsi haina cherolasna phongdorakli Manipur da leriba Lions Club singna international body singdagi sel lautharaga lamdam sigi awana taraba singda mateng pangsi haina pas governor Saite Priyana ngarang hotel Nirmala da pangthokpa Lions Club of Imphal City gi taret suba satar night ki thoram da haikre thoramadu da district 322 digi governor Manikumar Lions Club of Imphal City gi president Dr K Gopal Hamadi general secretary Lokeshwar Sarugya ki satar members sing ikai khumna bagaloina na club ki members sing nongna wasak lauki Saite Priyana makhatan haikibada sel Raga Miam gi thabak thoram paikhatpada khudong sa driba asi koknanaba international body singdagi sel gi tengbang longnanaba hotnaminasi project phajana saduna thagalabadi US dollar lising humudamanga fawa tengbang lobayai masida Manipur da leriba Lions Club singna mityeng sanghaningi haiki This is a habit rather in all the Lions Club in Manipur. It is around 13 or 14. It's coming progressively increasing the number. But we must give an example that we all give and also take. If you give this example, only giving away the money to the international for helping the others, helping the people who are suffering in the Nepal, suffering in the tsunami, suffering in all the places. But don't you have that greediness of bringing up your own localities, your own community by taking money from the international?
District Police Commando Bisnupur amadi Taranithoi suba Bihar Regiment ki kangbuna Foijing Kabol lekai bazar da thibu humbagi thabak chathabada Pripak Pro gi miyo ema fare hari Chakhiba tang tara marida Imphal East Commando na Ngarian Chingkhong Andro Crossing da acharawak sing check tawbada KCP poire gi miyo ema su fare mahakpu makhata na wahang pohang chathabada hand grenade mari detonator mari amadi mobile handset Amasu Phagale Hari Amaramda Bisnupur District Police Commando na Taruk Suba Assam Rifles Amade Ani Suba JK Light Infantry Kangbu Galoinana Moirang Hemam Lekai da Thibu Humbagi Thabak Chathabada Lekai Adudagi KYKL gi miyo ema fare Mahak MLA Prithvi Raj ki yumda bom thamjinbada yawba miyo ni Hari Mahakpu makhata na wahang pang chathabada Kwa Kaithel Hainau Khongnem bidagi KYKL gi miyo ema su fare District Police Commando Team Asimakna Sribon Lekai da Thibu Humbagi Thabak Chathabada KYKL gi miyo ema su fare Hari Amaromda Narcotic and Affairs of Border Police na WY tablet Chanipan Humfuga loinana miyo ema su fare haina police ki PRO na khangalakli All Jiribam Contract Teachers Association Jiribam na makhoi contract tawbagi matam sangdo haina ngarang Jiribam da leba MSFP office mamangda khongjang jangsinkhre makhoi contract ki matam sangdo u contract teachers singi punsi manghan gano haibna singba wahai kaya play card singda utki association ki general secretary Basantana sarkar na thuba matam da miyang jangbi haiki Assam ki tongan tongan ba mafam singda joina khundari ba maitai singna masa gi chatnabi nat ki oiba thauram sing param nai na pangthoktuna chatnabi kaya bungak tuna thamli kanglei harau ba asimok mafam kaya da pangthoktuna irat thauram asibu pak sanna pangthoknari hiram sida report ama Manipuri Singh Masagi Nat Chanabin Kizana Lejava Furup Amani Manipur Amadi Manipur Giwang with the Kundariba Maitei Singna Furup Kisanabikia Bungaktuna Tamnana Honari Kanglei Harauba Simak Ekoi Umang Laibu Iratoni Tobagi Atoba Toram Amani Iratoni Asimak Asangi Tongan Tonganba District Singda Joina Kundariba Maitei Singna Ngasifawa Togdana Lagli Lining to Korifaba Harauba Committee Lankana Sinduna Number 1 People Pukrida Lining to Korifabagi Kungi Iratoni Pangtoktuna Kunjao Lechaunanaba Tony Kanglei Haraugi Machalasi Kaidana Iratpagi Thoram Singh Ngasi Fawa Mafam Asida Pangthoktuna Lagli Iratpa Asigi Matangda Harauba Committee gi Mui Amana ISTV News da Fongdorakpada Assam da Maitei Singh Mafam Kayada Khundari Puruk Kayagi Mamangda Maitei Singhna Isagi Lining Lisat Chanabi Kaya Niyom Kaidana Ngasi Fawa Ngaktuna Thamli Masida Natana Nungsi Chananasu Leminari Kanglei Harauba Simak Pangthoktuna Iratpagi Thoram Singh Kaidana Pangthokli Haina ISTV News da Fongdorake Ayamga Manaraga Laiba Sarkar dagi khangge eko Laiba Kungang Kungdai Khangaga Eko Yamna Mateng Laujaraga Yamwana Masigi Thoram Mase Ekogi Natki Urba Yamna Maru Iba Thoram Niaina Ko Laujaraga Taujabani Aduga Ekogi Su Ekogi Se Mutanaba Ataisu Sandokpa Ngamnabagi Damakta Eko Meitei Obi Sagai Mayamdagi Eko Mateng Lauraga Haujisu Akutpa Thamjari Ekogi Meitei Laiba Ta Laiba Ekogi Thobu Basingna Mateng Khitang Pibiraga Ekogi Mangan Tarika Chigi Hena Amuhana Tahanbina Baina ISTV Maigida Ekogi Committee Maigai Amadi Eko Nupi Luki Maigidagi Aina Masi Thangatsai Imphal da Laiba Civil Organization Kayagi Luchingba Kayasu Harauba Sida Saruk Yaki Mafam Aduda Laiba Pakhang Leisabi Mau Yauna Miyoi Kayana Laigi Thawal Tawba Ubada Assam ni Haiva Fawba Kauki Harau Yawba Lakiba Kangla Maigi President Wai Lairik Laimana Fongdora Kibada Labna Laina Kraba Maitei Singh Hena Nakshinanaba Mari Thamnanaba Saruk Yaba Lakpani Mapanda Laiba Furup Singh Asina Sana Lonsat Kaya Kaidana Thambasi Yamna Fai Masina Aikoi Masen Marakta Hena Naksinaba Mari Ama Thambangam Lagani Haina Fongdorake Matiin ibang ang masing lagi isasip ko isang naraga lamdam sige swatara ko dapat matay siya ay ko'y gilong mo siya kamdabi yan dyan kaya ay jaraga ay ko'y punaraga ni ko'y kanglay haraw ba sibo yam na pasana haraw duna ay ko'y mang kagadaba amadi hana kaini dagi sama ba asunong na ba haraw bagi masak asi ngasiso mapamasida ngatuna thami masima Manipur Masa Moina Amadi Manipuri Moina Yama Sakuk Chabam Toi Pogandariba Namakumar Kaufon ICV News Lamda
Manipur Public Service Commission amadi Manipur Sarkar gi former Revenue Commissioner oiramba Yumnam Radhesyam Singha chatkiba tang tara mangada wangkai kaithel asang bidal leiba masagi mayumda anaba amadagi leikhidre mahak masagi sahi 34 sukhre. Agro Textile ki matangda nongmagi oiba seminar ama Ministry of Textile na COE Agrotech Sasmira amadi KVK Imphal na punna sinduna ICAR Manipur Center da pangthokre thawramaduda ICAR gi Joint Director Dr. L Prakash Sasmira gi Scientist RP Singh yauna miyai kyana saru yaki Imphal gi ring road sembada kongbanandai bam lekai amasung wangkhai tokpam leraki yum amasung lobuk yauna lam khopsin na basa tharakliba thawongbu yaningda ba phungdoktuna semkiba jesina lekai miyam ga loinana kongbanandai bam lekai da wakat mifam chathakre sarkar na ngahak ki thabak tawba yaningde ring road sembada miyam na athingba leite miyam gi lam khopsin duna miyoi kaya yum lehendana ba amadi lawpham manghana ba hona ba jesina yaroi sarkar gi phirep khongdok trabadi akan ba khongjang jangsin gani haina wakat mifam da saruk yakiba miyo yamana phongdorakli Imphal ring road sembagi adum program sa technically failure ningai masa wanglai haiba mafam sada badana tana asagi labuk tat lariba khoi khoi lo nariba mafam singje puwa mangalani aduga masi akoi bada yung kai lariba maya masa lefam leitadana adugi matik awaba oiganeba sarkar sina summa matong daba thomang khang daba mafam da pawong hongda leiba aduga sumagi khoi Imphal ring road semba sa khoi mafam sembirano aduga singjame du nande kai ki haiba komor wasida chun sembirano mafam jaba mi yenga hongdopigro Handak sahigi oina has satkadaba miyoi sing hidak kathokpagi thoram mamangasi Manipur State Has Committee na sinduna Family Welfare Department ki matenga loinana department asida pangthokre Bharat ki oina miyoi lak amal lising kuntra tarukna has satkadariba asida Manipur gi oina miyoi chahum kuntarukna chatpada India gi Has Committee na ayaba pirakhibani ngasi gi hidak kathokpa adu da has satkadaba miyoi chani humudra mangana saruk yaki ngasi kathokki hidak sing adudi influenza amadi meningitis laina dagi ngakthoknabani hidak kathokpagi thoram aduga mari leinana Manipur State Has Committee gi Executive Officer Muhammad Salahuddin Khanna handak has satkadariba kangbu asi mamanga manadaba mawongda mi amamamda chap manaba luggage ani pinanaba India gi Has Committee na thorang paikhatle haiki Apunba India ki 1,36,000 Hajj Committee of India ki makhada 1 lakh chatkani Haji 1 lakh sina pugada ba koi luggage chap manaba standardized and the uniform luggage pigani madugi nane koi haukiba me gi tangni panda Mumbai da meeting tawraga VIP company na pigadabne do koi Manipur go na so haiba Haji amomda luggage ani pigadabse Guwahati da gi Manipur da puraga leire Maroi bapa amukhana Hayeng pangthokadoriba the Great June Uprising and Unity Day gi thoram mapung phana pangthokna ba sem sam loikre Miyang tabiu punang bu amukahna khurumjari